Leingak Pumnamak Sinnakhibana India Leingakki Phirep Ngaiba Tabani HAINA KHURAI Assembly ki Constituency ki Mla L.Sushindro na PHONGDOKKHRE Wafamasi Patriotic Writers Forum PAWF manipur na sin langduna Andamanda loi thakraba athoba singi khongul liba khongchat loi kungani thoi ngasi kanglagi nongchup thongdagi flag off tokhibaga mari leinana mahakna phongdokkhibani mahakna makhata na hai miyam na president rule pambagi matungina president rule thamlakhibani tha taruki term anirak president rule thamkhrabani assembly dissolve tobana draga anoba leingak sembak haibasi masana tabani karigumba makhata na president rule thamlabadi india puna emergency Laukthokfam thui amaromda BJP party ki oinadi India Leingak na laurakpa Phirep Ngaiduna leiri haiba wafam thamki Aidi media ki kano se EBD ba haigadra akoi ki kano da khabar daga kai hapai se aidi ai yam ikai je tasing na ga na pau se oithokpa ya ba haiba moga oithokpa ya da haiba moga ani leigane ba oithokpa ya da basi no khala ire kai kana doino maramdi is the option ani khatane either dissolve to bama either sarkar se mama aduna the option atopam to leite ba maramdi na saigi Indian constitution ni matung inadi haiba akoi gi ani se thani tamani haidi tha taru ki tamani sangtokre ba adui matung na makhata na sangtokpa ya de ba Sangtokya hai all India puna emergency lauthokta abneba ada yaroi do potneba either dissolution to bama anatra either sarkar la pama ani tu khataneba ada mayam sina kamai to bono khangde media sing gi pau se karai de la kono ade source ana haira heta yarabra ga joi kitang maswai de kitang ai nuai to pawe aduga sarkar semok to de government of India ai kano da sinna thokram nina sai president rule lau President rule pami na law ki TV discussion do we ai state ta thoga law ki myam sing do madugi nasi hol do ne bala ise adu nasi president rule la president rule pam sing do gi ning ma thunge ha hoji kano na congress na dissolve to ba pame adu congress ki ning ma thunge adu ga hoji atopa praja sing na president rule pam de hai badugi adu din moina law bu ma tung in la pata amni akoi gi di dissolve to gera to roira Government of India na decision lo khuda khudi yabdam akoi na pitho or minister na thokram ni na praja gi demands da maikei da praja gi against to we an yabana ta bina matam do gi khola uda akoi president rule pam je adum sakhram ni na akoi kai hayo ni hoji akoi ne pressure to re saka na wom sembiyo na he akoi ne saka na wom sembiyo ai ni kana go me xyz kharana influence yaw male akoi swai gi valley gi mi no me eta kapal lakani ame eta to lakani akoi haiba ngamde